Mitop Khantok Tringa census Tobu Yanindi. Kanglon Kaina Manipur Sangakiba Mitop Sing Khandok Tringa census Pangtok Labati Kudong Tiba Kato Lakpa Yan Aram by Tingle Fondorakli. Aram by Tingle General Headquarter Control Room Operator Lesson Robasan Kuyek Pid and Tadorak Basio Manahai. Mea Maram the Bangladesh the Kanglon Kaina Mitop Kasang Shalapana Manipur yellowing Idigi, Kundara Laba yellow mission digi Massing Hangalaki, Maung Ama Pangli. Yellow missing Kudong Tiba to Wandanava, Lang and Hiramasida, Akanava, Tauranga Kudatalokot Bigitangai for the lady. Instead of the Kanglon kind of meet up Sanchalapiki Wapamasi, Toydona and Openatri Hina Paladuna Sirolasnahai, Mapa Lebaktigi, Ayawa Yaud and a meet up Sanchalapana Maram Oeraga, instead of Sigi Muekia, Tabak Taunabik Kudong Saba Pangandri. Ayawa Yaud and a Sanlakiba meet up Singna, Mikal Gitapak Toram the Yokshalapuna, democracy the sound of Singnarakli. Masingam laba mitop sing sangchalakpa national security the sound singnarakle haina paladuna sirol sinahai me maram di Bangladesh ka lonaba ngamkai paringda sambal ningthina khadaba maram na mitop kaya state asida sangchalakibani hiramasi matang the India government na akhanaba thoranga ma khutakta lokhatuna Manipura National Register of Citizen NRC satnahanba mathoktai NRC satna halabadi kanglon kaina sangchalakhiba sing mitopuna mak Arrive among the Masakang Pangamagalina, Marai Bakta Halan Kibangani, Masigi Sumatakta, Mikok Tibigi, Tarong Lokalakpada, Leva Asigi, Asing Citizen, Kaktamak Masing Tibangam Nagani, Kariguma Kanglon kind of Sanchala Kiba Mito of Sing Masakang Doctrinada, Mikok Tibigi, Tarong Lokalabadi, Instead of Sigitanatan, National Security, Asa was sing Nabama Werakani, Lurabat and Pamasi the Legan, Yellow Missingi, Hakanana, Torang Lokaptangafadi, Miam Sulebaki. Sovereignty amadi yellow missingi right kananaba amatoina kusamnaba matam oirihari edibu rasniti gi lanphamda khulai on sisinabagi esina saikri rasniti gi lanphamda enforcement directorate edibu khulai on sisinabagi thawong supreme court akan mamong yaningda phungdokri Lebaki tuan maphamda edibu khulai on sisinarakpagi matangna Supreme Court of Justice BR Gawaina lusingba bench amana hai rajniti gi landi mikal pangthulaga miyamna yaba mihut khanbaduni khudong saba khara phangnabagi damak matik mayai leiba kangpuna enforcement directorate pu khulai on sisinahan Mysuru Urban Development Authority mudana miwe khrada lampi thoklambaga mari lendana Karnataka gi minister na Sidaramya loinabagi Parvati Masum Steraduki Minister Bairati Suresh ki matakta money laundering ki case ama thangalakpada Karnataka High Court na piki boyel satna hanbiganu haina Enforcement Directorate na file torakpa petition ama Supreme Court na lawkhidre case asiga mari lena satharakpa hearing da Justice Binosandra na su yaw Chief Justice BR Gawain lusingba Supreme Court ki bench dun hai matik mayai leiba kangbuna masagi khudong saba khara phangnabagi damak Enforcement Directorate ku khulai ona sisnahanbagi thawong khudakta lephanba tangai fadi hearing sathaba hek horakpada Chief Justice na hai leiba asigi khwaidi ki awangwa taki wayel sang oiriba Supreme Court pu political platform oina sisnaroi dabani Mamangda political gi sayena bu wafam sing pukhatuna Supreme Court pu political platform oina sijinabigi matangda NGO ama bu Chief Justice na warning pi belai khrabani amasu oja khan bigi wathok da Supreme Court na pi khibu goyel ama ki matangda West Bengal gi Minister Mamta Banerjee na phungdo ki bu wafam amaga mari lenana Supreme Court ta NGO na contempt case ama file torak por Chief Justice na wafam masi phungdo ki bani Political gi lanphamdi atopa maphamda soknagadabani Supreme Court ta pukhatuna yenagadabani Miyamna yaba mihut khanba haibasina democracy gi khwaidi gi samba khongthangni lanai gi khudong chaba launabagi damak matik mayai leiba miyoi kharana Enforcement Directorate pu khulai oina sisinahanba sumdi hainasu Chief Justice BR Gawaina lusingba Supreme Court ki bench aduna phongdoki Malem gi apunba missing billion 8.2 yokre India na khwaidi gi missing yamli Sambo gonmai thang tharaga angang unabana Manipur angang popgi sang hantarakli Thang Tharaga Angang Unabiki Thong Maram Oraga Manipur Mamasing Angang Poki Sang Hantarakle Haina Directorate of Health Services ki Director Dr. Sambo Gonmain Fungtokri Malemgi tuan mapam kiara pangthokpagom state asida sungasi Directorate of Health Services Directorate of Family Welfare amadi National Health Mission sinduna Lampel Patil Indian Medical Association Imagi Holda World Population Day gi thorom pangthoki Healthy Timing and Especially between pregnancies for Planned Parenthood haiba theme na pangthokiba thoramadura Dr. Sambo Golmain wapamasi phongdokibani Thauramadu National Health Mission ki State Mission Director Dr. N. Dinesh, Family Welfare Services ki Director Dr. N. Himanta Kumar Amadi,
Directorate of Health Services ki hanagi gynecologist Dr. C.S. Napakanta na marueba mithung oina saruk yaki. Thauramga mari len Dr. Sambo Gonmai na makhatana hai. Hausuki matamda mama oibising na angang yam na popa ngamdriba serious section operation tawraga anga unabigi satnabi ama leirak pasin nani. Mauksadi miron bising na imungi wai taibana sing bathabak sing da mating pangsinduna haksang sajil gi mawngda thabak tawbu maramna normal da aswe angam yawda angang popa ngamlam maneki. Malem gwe na nomo nomo gi masing hengalakpaga loinana hausi apun mising billion 8.2 yawre. State land kananaba miyam Imphal East ki Deputy Commissioner gi miyeng singsilakli lanai miyoi kyana lam khopsing khibadagi okram sutek basi khung lambi poram thokle President rule gi yamna tangna phangba matamasi da State land kananaba district authority singna miyeng sangbi gi tangai phadaba khangbiraga Imphal East ki Deputy Commissioner na State land kan biyu han lanai miyoi kyana pauksi sigi kuthangda miyeng singsilakli Imphal East District ki Thongju Assembly constituency ki manungda leiba okram su thekdagi basikong yoba lambi si lanai miyoi kyana state land sing khopsinakre matam amadadi hauzik miyamna satnariba lambi asigi nagyeta khong paring ama leirami hairiba khong sing adu state land gi saruk amani haina ahlaman singna takpirami hauzikti khong sing adu magi mapada leiba miyoi mayam amana thonjillaga masa gi lam onthokre lambi gi mataida drain chanana ba phut hum pakpa mafam phaw Kakpidri, Machina Maram Oraga Lambi Esi Porom Tokle Manunda, Nai Hanbadona, Pom Toklaga Levidi Garisat Piaraktri Hedi. Lambi Esi Siam Dana Balanga Sumiyang Sangre, Assembly, Constituency Sigi MLA Tongam Bisorjina, Kusukulaya Marisial Potoktor Lambi Kadivama Pumpsing Semjin Madiwedubo, Porom Tokla Lambi Singadu Siam Nabidamak, Nai Hanbadona Ladiba, Manungi Sarugadu, Kotoklaga, Nauna, Nung Heraga. Roller taksinduna amuk siamdana ba thorang tori adubu luri badi nagyeta iram khonglam amat siamdana lami siamlaga numit kya ni satpa ngamgadagi haibasi wahang oina hangba yari Imphal East ki Deputy Commissioner ki makhada basi khongdagi SDC ki office amalai SDC masamak su lambi asita numit khuding gi salibani maki staff sing su office ka abad lambi asi phawri bani lambi asi gi matai kadai phawba state land aduga kadai phawba private ki lamno haibu khangdok laga lam khopsilibi sing takhaina ba wakhalon SDC masamak tu sulai duga Deputy Commissioner na su nong phadok laklaga lambi asigi matai da lam khopsilaga lairiba sing asi yengsin basume state land kan wahai basi DC sing gi mathawni makhoi da sinari ba thodang asi yengduna adum lairagadi ngasidagi sai kun gi matungna Manipura thengnaga da khudong sa da sing adugi texak na koina puroi da gi maram laiti lambi asi pakthoknana ba masum nageta drone channa ba MLA thongam bisorjina thorang tawrurabane dubo mahakna thaba adu tawbuda mangona khudong sa da mayam tholakada badu ubadagi Laikagi naharol singa lam khopsin ba singa duga yana ba hana hotna bina ba hairam laga mamai le thokre Laikagi naharol singsu mayam aduna mana ba tanmadagi thabak tawkidre adubo Deputy Commissioner haibasidi state land kanana bagi thodang mangon sinabanina hauzik president rule gi lenga klairingi matam sida nakhai sengna state land singa du masi phawbuni haiba thambiba ga loinana lam khopsin ba sing takthokpina ba miyeng singsilakli Naga territory da sajiliba Kuki gi su camp sing lauthoktrabadi Manipur tang tadaba phibam mayu nagani FNCC Naga singi paripuri go eba lamgi area ra Kuki militant singi su gi camp sajiliba se lauthoktrabadi Manipur tang tadraba phibam ama mayu nagani Kuki militant sing na sathariba su militant khudakta abrogate tawgadabani haina Foothill Naga Coordinating Committee na Bharat ki Prime Minister Narendra Modi da Memorandum pisinduna akan warning takri Prime Minister pishin ki warning adu yauribadi su agreement sign tawnariba keno amasum UPF na yamna toini su gi ground rules sing violate tawduna criminal oiba amasum hingsa gi thawng ka sathari Masigi Kudam Haibu, Hauki Basai, English Singaniga, Kunga Homdoidigi, English Singaniga, Kunga Manga Pow, the Kuki, Su militant Singasina, Graham Amasum Hingsagi, Tonkaya Satai Haraduna, Su militant Singasina, Miam, the Kinam Haduna, Shil Kaiba, Pu Saiba, Kidnap Tawa, Masum Kul Sing Mai Tabi, Tonka Sataki, Su agreement as he hired militant Singasida, criminal Gitons and Chatabayana, Eaba Piba, Sapmanari. Nagagi Paripurigi Lamgi area Kuki militant singi Sukem, Sajilibasi, Nagagi area sing the Hakinana, Nungshisana, Leminari Bashida, Akaya Pina Bohanamani, Loyana, constitutional
order amasum national security da sauna akaiba pibane kariguma naga gi area da asiguma camp sing hangdona ba hona ba haibasi naga sing da asawa pu hona ba thawonge masina hokiba sahi english sing ani ga kunga humdoi gi me ahum digi tholakiba irang asigum ama thona ba gi barton tawbo ina thokani koki militant sing tawnari ba su agreement su khudak te abrogate tawgodamne loina militant sing asina sathari ba su gi ground rule violate tawriba sigi matangda independent inquiry tawgodabane German road amasum tiger road haina controversial oiba lambi siembegi thabas khudakda lefan gadabani loinana nagagi paripuri gi oiba lamsing khopsilaga kukisingi separate administration propose tawba yaroi naga singi dignity land amasum safety maintain tawdriba makhelam damasida shanti purak lairi amaramda makhanda fudin naga sin kukisingi matak sathariba matam kaktaba bangi khongjanga sigi manungda pawmisingi unaba amada makhoi lan pamdi santi pami hairiba kuki gi miyoi sing kuki khulai paibi sing namduna sengdohan khriari atopa laibak thiba paw mana utaragi Dhaka da leiba milestone college ta air force F7Z crash to khriari hairiba pokhai bi crash to bi thawdo sida miyoi yamdrabda miyoi taraka mapan sire duga miyoi samaga humfuga marina asu apan nangkhri haboma hojita phangmaroiba paw mana memna update oina thamjari duga hauskuina di mem paws matang selu sinjarage am suma khata bana update mem pun ngai mine sena channel sigi mekedi ki thamjari